ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯈꯨꯟꯇꯥꯛ ꯈꯨꯟ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯈꯣꯃꯩ ꯌꯥꯍꯧ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯃꯍꯥꯛ ꯊꯣꯡꯒꯥꯜꯂꯣꯝꯗ ꯑꯁꯨꯝ ꯊꯣꯛꯂꯛꯂꯤ꯫ ꯑꯗꯨꯗꯨꯒ ꯃꯍꯥꯛꯅ ꯂꯝꯕꯤ ꯑꯗꯨꯗ ꯑꯁꯨꯝ ꯂꯥꯛꯂꯒ ꯈꯨꯜꯒꯤ ꯃꯆꯤꯟ ꯆꯠꯄ ꯑꯍꯜ ꯑꯃꯅꯤ ꯎꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯇꯥꯟꯖꯥ ꯑꯁꯤꯃꯛꯇꯗ ꯈꯣꯃꯩꯒꯤ ꯃꯌꯨꯝꯗ ꯃꯈꯣꯏ ꯃꯤꯑꯣꯏ ꯈꯔꯁꯨ ꯂꯥꯛꯅꯅꯕꯒꯤ ꯍꯣꯠꯅꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯈꯣꯃꯩꯒ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯂꯝꯕꯤꯗ ꯊꯦꯡꯅꯕꯗ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯈꯣꯃꯩꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯣꯖꯥ ꯈꯣꯃꯩꯕꯨ ꯀꯔꯣꯝ ꯆꯠꯄꯤꯔꯨꯕꯅꯣ? ꯉꯔꯥꯡꯁꯨ ꯑꯩꯈꯣꯏ ꯂꯥꯛꯆꯔꯝꯂꯔꯦ꯫ ꯑꯣꯖꯥ ꯈꯣꯃꯩꯗꯤ ꯃꯐꯝ ꯑꯗꯨ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯑꯇꯣꯞꯄ ꯃꯐꯝꯗ ꯆꯠꯈꯤ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯍꯜꯂꯕꯅꯤ꯫ ꯑꯣꯖꯥꯅ ꯂꯥꯛꯑꯣꯅ ꯍꯥꯏꯔꯝꯕꯒꯤ ꯑꯩꯈꯣꯏꯁꯨ ꯂꯥꯛꯆꯔꯤꯕꯅꯤ, ꯑꯗꯨꯒ ꯑꯣꯖꯥꯅ ꯂꯩꯔꯝꯗ꯭ꯔꯦ꯫ ꯉꯥꯛꯄꯤꯒꯅꯤ ꯃꯌꯥꯝ, ꯉꯔꯥꯡꯁꯤ ꯑꯩ ꯆꯠꯇꯕ ꯌꯥꯗꯕ ꯊꯕꯛ ꯑꯃ ꯂꯩꯕꯗꯒꯤ ꯃꯌꯥꯝꯗ ꯍꯥꯏꯖꯕ ꯅꯪꯉꯝꯗ꯭ꯔꯦ꯫ ꯉꯔꯥꯡ ꯑꯍꯤꯡ ꯑꯗꯨꯃꯛ ꯆꯠꯂꯕꯅꯤ, ꯅꯣꯡ ꯉꯥꯜꯂꯛꯄꯗ ꯂꯥꯛꯂꯤꯕꯅꯤ꯫ ꯐꯔꯦ, ꯁꯨꯝꯗꯧꯔꯁꯤ, ꯑꯩꯅ ꯃꯌꯥꯝꯒꯤ ꯅꯥꯀꯜ ꯂꯥꯛꯆꯔꯤꯕꯁꯤ ꯈꯨꯟꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯑꯆꯧꯕ ꯃꯤꯐꯝ ꯑꯃ ꯐꯝꯗꯕ ꯌꯥꯔꯔꯣꯏ꯫ ꯍꯥꯏꯔꯤꯕ ꯃꯤꯐꯝ ꯑꯁꯤ ꯍꯦꯛ ꯐꯝꯕꯒ ꯑꯩꯅ ꯄꯥꯝꯖꯔꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤ ꯃꯌꯥꯝꯗ ꯍꯥꯏꯖꯔꯒꯦ꯫ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯇꯧꯍꯧꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯑꯋꯥꯐꯝꯗ ꯇꯥꯒꯗꯧꯔꯤꯕꯅꯤ꯫ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯨ ꯑꯣꯖꯥ ꯈꯨꯃꯩ? ꯀꯔꯤ ꯊꯕꯛ ꯄꯥꯏꯈꯠꯀꯗꯧꯔꯤꯕꯅꯣ? ꯑꯩꯈꯣꯏꯕꯨ ꯑꯃꯥꯏꯕ ꯇꯝꯕꯤꯒꯅꯤ ꯍꯥꯏꯔꯒ? ꯁꯣꯏꯗꯅ ꯇꯝꯕꯤꯒꯅꯤ, ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤ ꯍꯥꯟꯅ ꯇꯧꯗꯕꯗꯤ ꯌꯥꯔꯣꯏ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯏꯕꯨꯡꯉꯣ ꯈꯣꯃꯩ, ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯊꯪ ꯆꯠꯇꯨꯅ ꯄꯥꯎ ꯆꯦꯗꯧꯔꯒꯦ꯫ ꯑꯗꯨꯗꯨꯒ ꯍꯣꯔꯦꯟ ꯅꯨꯡꯊꯤꯜ ꯑꯁꯤꯗ ꯃꯤꯐꯝ ꯑꯗꯣ ꯐꯝꯅꯅꯕ ꯇꯧꯔꯁꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯈꯣꯃꯩꯅꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯦꯛ ꯉꯝꯖꯕꯤ ꯊꯥꯗꯨꯅ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯄꯨꯊꯣꯛꯇꯨꯅ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯇꯁꯨ ꯄꯥꯎ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯈꯪꯍꯜꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯈꯨꯜ ꯑꯗꯨꯒꯤ ꯈꯨꯟꯖꯥꯁꯤꯡ ꯑꯗꯣ ꯃꯊꯪ ꯄꯥꯎ ꯁꯟꯗꯣꯛꯈ꯭ꯔꯤ꯫ ꯅꯨꯡꯊꯤꯜ ꯄꯨꯡ 2 ꯇꯥꯕ ꯃꯇꯝꯗ ꯈꯨꯜꯒꯤ ꯑꯆꯧꯕ ꯂꯝꯄꯥꯛꯇ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯄꯨꯟꯗꯨꯅ ꯑꯆꯧꯕ ꯃꯤꯐꯝ ꯑꯃ ꯐꯝꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯤꯐꯝ ꯑꯁꯦ ꯐꯝꯍꯧꯗꯕ ꯇꯥꯔꯒꯗꯤ ꯈꯨꯜ ꯑꯁꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯨꯠ ꯇꯥꯛꯂꯒꯅꯤ ꯍꯥꯏꯗꯨꯅꯁꯨ ꯂꯥꯎꯊꯣꯛꯈ꯭ꯔꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 2 ꯇꯥꯕꯗꯅꯤ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯑꯍꯜ ꯂꯃꯟ ꯅꯍꯥ ꯌꯥꯎꯅ ꯄꯨꯝꯅꯃꯛ ꯇꯤꯜꯂꯔꯕꯗ ꯈꯣꯃꯩꯅ ꯃꯌꯥꯝ ꯑꯗꯨꯗ ꯍꯥꯏꯔꯤ, ꯍꯧꯖꯤꯛ ꯈꯨꯜ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯇꯥꯔꯤꯕ ꯌꯨꯝꯁꯤꯡ ꯑꯃꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯇꯧꯗꯕ ꯌꯥꯗꯕ ꯊꯕꯛ ꯈꯔ ꯂꯩꯔꯤ꯫ ꯈꯨꯜꯒꯤ ꯈꯨꯟꯕꯥꯟ ꯍꯥꯏꯕꯗꯤ ꯁ꯭ꯋꯥꯏꯁꯤꯗꯒꯤꯅ ꯁ꯭ꯋꯥꯏ ꯐꯥꯎꯕꯁꯤ ꯑꯩꯈꯣꯏꯒꯤꯅꯤ ꯍꯥꯏꯕ ꯂꯝ ꯑꯗꯨ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏꯅ ꯆꯥꯎꯔꯕ ꯁꯝꯕꯜ ꯑꯃ ꯌꯨꯡꯕ ꯇꯥꯔꯤ꯫ ꯍꯥꯏꯔꯤꯕ ꯁꯝꯕꯜ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯌꯥꯝꯂꯕ ꯂꯪ ꯑꯃꯨꯕ ꯅꯠꯇ꯭ꯔꯒꯅ ꯑꯉꯥꯡꯕ ꯌꯦꯠꯀꯗꯕꯅꯤ꯫ ꯑꯗꯨꯝꯅ ꯌꯦꯠꯁꯜꯂꯕ ꯃꯇꯨꯡꯗ ꯑꯩꯅ ꯆꯥꯎꯔꯕ ꯀꯨꯌꯣꯝ ꯑꯃ ꯁꯦꯝꯒꯗꯧꯔꯤꯕꯅꯤ꯫ ꯀꯨꯌꯣꯝ ꯑꯁꯤꯕꯨ ꯀꯨꯟꯖꯣꯅ ꯅꯝꯈꯥꯏꯗꯨꯅ ꯆꯪꯂꯛꯄ ꯍꯥꯏꯕꯁꯦ ꯑꯣꯏꯔꯔꯣꯏꯗꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝꯅ, ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ ꯈꯨꯜ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯁꯝꯕꯜ ꯈꯥꯒꯗꯧꯔꯤꯕꯅꯣ? ꯃꯗꯨꯗ ꯆꯪꯒꯗꯕ ꯋꯥ ꯎꯁꯤꯡꯗꯨꯗꯤ ꯑꯉꯛꯄ ꯐꯪꯅ ꯆꯪꯉꯛꯀꯅꯤ ꯏꯕꯨꯡꯉꯣ꯫ ꯋꯥꯐꯝ ꯃꯗꯨꯗ ꯈꯣꯃꯩꯅ, ꯇꯥꯕꯤꯌꯨ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ, ꯈꯨꯜ ꯑꯁꯤꯗ ꯍꯧꯔꯤꯕ ꯎ ꯋꯥꯁꯤꯡꯁꯤ ꯂꯣꯏꯅ ꯆꯪꯒꯗꯕ ꯅꯠꯇꯦ, ꯈꯔ ꯈꯛꯇꯅꯤ꯫ ꯁꯝꯕꯜꯁꯤꯡ ꯑꯁꯤ ꯌꯨꯡꯗꯕꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ꯫ ꯁꯝꯕꯜ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯌꯨꯡꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯑꯩꯈꯣই ꯁ꯭ꯋꯥꯏꯗ ꯁꯟꯂꯣꯛ ꯆꯪꯗꯅꯕ ꯌꯨꯡꯂꯤꯕ ꯑꯁꯤꯒꯨꯝꯅ ꯌꯨꯡꯒꯗꯕꯅꯤ꯫ ꯇꯧꯕꯇꯕꯨ ꯍꯥꯏꯔꯤꯕ ꯁꯝꯕꯜ ꯑꯁꯤ ꯌꯨꯡꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯍꯤꯡꯕ ꯉꯝꯕꯁꯨ ꯌꯥꯏ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯁꯤ ꯈꯥꯍꯧꯗꯕ ꯇꯥꯔꯒꯗꯤ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯁꯤꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯁꯝꯕꯜ ꯈꯥꯔꯤꯕꯁꯤꯡ ꯑꯁꯤꯗ ꯈꯨꯗꯨꯞ 9 ꯂꯥꯞꯅꯔꯒ ꯑꯩꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯣꯟꯗꯨꯅ ꯆꯐꯨ ꯑꯃꯃꯝ ꯈꯤꯟꯒꯅꯤ꯫ ꯄꯨꯟꯅ ꯆꯐꯨ 1000ꯒꯤ ꯆꯥꯡ ꯆꯪꯒꯅꯤ꯫ ꯑꯗꯨꯅ ꯂꯩꯕꯥꯛꯅ ꯁꯥꯕ ꯃꯩ ꯏꯛꯇ꯭ꯔꯤꯕ ꯆꯐꯨ ꯑꯍꯤꯡꯕ 1000 ꯊꯧꯔꯥꯡ ꯇꯧꯕꯤꯔꯣ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯉꯁꯤ ꯅꯣꯡꯃ 2-3 ꯑꯁꯤꯗ ꯄꯥꯡꯊꯣꯛꯅꯕ ꯇꯧꯁꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯀꯨꯟꯖꯣꯅ ꯂꯟꯗꯥꯔꯛꯄ ꯍꯥꯟꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯤꯄꯥꯏꯅꯔꯤ꯫ ꯀꯨꯟꯖꯣꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯃꯤꯅꯤ, ꯃꯥ ꯍꯥꯟꯅ ꯁꯤꯔꯒ ꯐꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯉꯔꯪ ꯂꯥꯡꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ, ꯃꯇꯝ ꯂꯩꯇ꯭ꯔꯦ, ꯉꯁꯤꯗꯒꯤ ꯍꯧꯕꯁꯨ ꯌꯥꯏ, ꯑꯗꯨꯅ ꯀꯩꯗꯧꯉꯩꯗꯒꯤ ꯍꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯍꯥꯏꯕꯤꯔꯣ ꯍꯥꯏꯔꯛꯄꯗ ꯈꯨꯜ ꯑꯗꯨꯒꯤ ꯃꯀꯣꯛ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯅ ꯃꯆꯤꯟ ꯆꯠꯄ ꯂꯩꯔꯤꯕ ꯑꯍꯜ ꯑꯃꯅ, ꯑꯗꯨꯗꯤ ꯍꯌꯦꯡ ꯑꯌꯨꯛꯇꯒꯤ ꯊꯕꯛ ꯑꯗꯣ ꯍꯧꯅꯅꯕ ꯇꯧꯔꯁꯤ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯁꯤꯗ ꯌꯥꯅꯔꯗꯨꯅ ꯃꯍꯩ ꯂꯣꯏꯅꯃꯛ ꯍꯟꯅꯈ꯭ꯔꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯔꯛꯂꯕꯗ ꯈꯣꯃꯩꯁꯨ ꯃꯌꯨꯝꯂꯣꯝꯗ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯑꯗꯣ ꯌꯥꯝꯅ ꯇꯞꯊꯅ ꯊꯧꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯇꯥꯎ ꯁꯒꯣꯜꯅ ꯀꯅꯥ ꯂꯩꯇꯕ ꯇꯥꯟꯖꯥ ꯌꯦꯡꯂꯒ, ꯏꯇꯥꯎ ꯈꯣꯃꯩ,
ꯑꯩꯅ ꯏꯇꯥꯎ ꯈꯣꯡꯃꯩꯗꯤ ꯌꯥꯝꯅ ꯉꯛꯄ ꯑꯃ ꯂꯩꯔꯤ ꯏꯇꯥꯎ ꯀꯔꯤ ꯉꯛꯂꯕ ꯑꯩꯉꯣꯟꯗ ꯃꯍꯩ ꯍꯩꯕꯒꯤ ꯆꯥꯡꯗ ꯀꯨꯟꯖꯨꯗꯒꯤ ꯍꯦꯟꯅ ꯈꯪ ꯍꯩꯔꯕ ꯂꯧꯁꯤꯡ ꯂꯩꯔꯕ ꯏꯇꯥꯎꯅ ꯀꯔꯤꯒꯤꯗꯃꯛꯇꯅꯣꯅꯤ ꯀꯨꯟꯖꯨꯅ ꯇꯧꯔꯛꯄ ꯊꯕꯛꯁꯤꯡꯗ ꯍꯟꯕꯒꯤ ꯃꯍꯨꯠꯇ ꯀꯨꯟꯖꯨꯒꯤ ꯃꯊꯛꯇ ꯁꯝꯕꯜ ꯈꯔ ꯌꯨꯡ ꯀꯨꯌꯣꯝ ꯈꯔ ꯁꯦꯝ ꯑꯗꯩꯗꯒꯤ ꯂꯥꯏ ꯇꯥꯏꯅꯔꯒ ꯃꯥꯅ ꯊꯥꯔꯛꯄ ꯕꯨꯠ ꯕꯦꯠꯁꯤꯡꯗꯨ ꯈꯔ ꯇꯥꯟꯊꯣꯛ ꯁꯨꯝ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯕु ꯏꯇꯥꯎꯅ ꯐꯥꯖꯤꯜꯂꯒ ꯃꯉꯣꯟꯗ ꯑꯃꯨꯛ ꯂꯥꯟꯗꯥꯍꯟꯕ ꯌꯥꯗꯕ꯭ꯔꯥ ꯏꯇꯥꯎꯅ ꯍꯥꯏꯕꯗꯨ ꯆꯨꯝꯃꯤ ꯑꯩꯅ ꯀꯨꯟꯖꯨꯕꯨ ꯂꯣꯏꯁꯤꯟꯕꯁꯦ ꯃꯤꯀꯨꯞ ꯐꯥꯒꯗꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯅ ꯀꯨꯟꯖꯨꯕꯨ ꯃꯥꯡꯍꯟꯕꯗ ꯑꯩ ꯑꯁꯤꯅ ꯆꯥꯎꯔꯕ ꯍꯤꯡꯁꯥ ꯌꯥꯏꯇꯝꯕ ꯑꯃꯒꯤ ꯁꯛꯇꯝ ꯂꯧꯗꯨꯅ ꯃꯉꯣꯟꯗ ꯂꯥꯟꯗꯥꯔꯨꯕꯗ ꯑꯩꯒꯤ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯌꯥꯝꯁꯨ ꯁꯤꯒꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯟꯗꯨꯅ ꯈꯨꯟꯗꯥ ꯂꯩꯇꯥꯔꯤꯕ ꯂꯝ ꯑꯗꯨꯒꯤ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯁꯤꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯈꯨꯜꯒꯤ ꯃꯤ ꯑꯁꯤꯁꯨ ꯁꯤꯗꯕ ꯑꯗꯨꯒ ꯃꯥꯒꯤ ꯈꯨꯜ ꯑꯗꯨꯒꯤ ꯃꯤ ꯑꯗꯨꯁꯨ ꯁꯤꯗꯕ ꯃꯥꯒ ꯑꯩꯒꯇꯪ ꯇꯨꯃꯤꯟꯅ ꯀꯧꯊꯣꯛꯂꯒ ꯃꯍꯥꯛꯄꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯑꯁꯣꯟꯕ ꯑꯃꯒꯤ ꯁꯛꯇꯝ ꯂꯧꯔꯤꯕꯅꯤ ꯏꯇꯥꯎ ꯈꯟꯗꯨꯅ ꯌꯦꯡꯂꯣ ꯑꯩꯅꯁꯨ ꯑꯩꯒꯤ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯂꯌꯥꯝꯁꯤꯡ ꯑꯁꯤ ꯀꯧꯊꯣꯛꯇꯨꯅ ꯃꯉꯣꯟꯗ ꯍꯩꯊꯔꯣ ꯑꯗꯨꯗꯨꯒ ꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯍꯩꯊꯔꯛꯂꯣ ꯏꯕꯥꯅꯤꯗꯤ ꯉꯥꯛꯊꯣꯛꯅꯈꯤꯅꯤ ꯑꯗꯨꯕꯨ ꯁꯣꯛꯀꯗꯧꯔꯤꯕꯁꯦ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯆꯝ ꯃꯤꯔꯥꯝ ꯑꯁꯤꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯁꯣꯛꯀꯗꯧꯔꯤꯕꯅꯤ ꯃꯍꯥꯛꯀꯤꯗꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯈꯨꯜ ꯑꯗꯨ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯁꯤꯈꯤꯕꯗ ꯃꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯁꯨ ꯄꯣꯛꯂꯣꯏ ꯑꯗꯨꯕꯨ ꯏꯇꯥꯎ ꯑꯩꯗꯤ ꯃꯥꯒꯤ ꯈꯨꯜ ꯑꯗꯨ ꯂꯩꯔꯤꯕ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯑꯩꯒꯤ ꯈꯨꯜ ꯑꯁꯤꯗ ꯂꯩꯖꯔꯤꯕ ꯃꯔꯥꯜ ꯂꯩꯇ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨꯗꯤ ꯑꯃꯠꯇ ꯁꯣꯛꯍꯟꯅꯤꯡꯗꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯃꯉꯣꯟꯗ ꯅꯣꯟꯖꯗꯨꯅꯇ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯑꯩꯁꯨ ꯊꯕꯛ ꯄꯥꯏꯈꯠꯂꯛꯂꯤꯗꯅ ꯉꯥꯏꯈꯣ ꯏꯇꯥꯎ ꯁꯝꯕꯜ ꯑꯁꯤ ꯈꯥꯖꯤꯟꯕ ꯂꯣꯏꯔ ꯃꯇꯨꯡꯗ ꯀꯨꯌꯣꯝ ꯑꯃ ꯁꯦꯝꯈꯤꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯈꯣꯃꯩꯅ ꯀꯔꯤ ꯇꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯣ ꯏꯇꯥꯎꯁꯨ ꯈꯪꯂꯔꯒꯅꯤ ꯈꯣꯃꯩ ꯀꯗꯥꯏ ꯐꯥꯎꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯈꯪꯍꯜꯂꯒꯦ ꯃꯥꯂꯦꯝ ꯊꯛꯈꯥ ꯑꯣꯟꯗꯨꯅ ꯀꯨꯟꯖꯨꯕꯨ ꯑꯩꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯊꯤꯅ ꯂꯥꯛꯅꯕꯒꯦ ꯍꯥꯏꯕꯗꯣ ꯏꯇꯥꯎꯁꯨ ꯈꯪꯖꯔꯣ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯄꯅ ꯈꯣꯃꯩ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯌꯧꯔꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯈꯣꯃꯩꯕꯨ ꯇꯔꯥꯝ ꯀꯧꯁꯤꯟꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯕ ꯍꯣꯠꯅꯔꯤ ꯈꯣꯃꯩ ꯃꯍꯥꯛꯀꯤ ꯃꯇꯥꯎ ꯁꯒꯣꯜꯒꯤ ꯁꯖꯤꯠ ꯈꯔ ꯍꯥꯞꯂꯝꯂꯕ ꯃꯇꯨꯡꯗ ꯅꯤꯡꯊꯤꯅ ꯂꯩꯔꯝꯅꯕ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯇꯥꯎ ꯁꯒꯣꯜꯅ ꯑꯩꯁꯨ ꯈꯪꯏ ꯏꯇꯥꯎ ꯈꯣꯃꯩ ꯅꯍꯥꯛꯀꯤ ꯅꯍꯩ ꯑꯩꯒꯤ ꯆꯤꯡꯅꯕ ꯑꯃꯗꯤ ꯑꯉꯛꯄ ꯄꯨꯝꯅꯃꯛ ꯉꯁꯤꯗꯤ ꯀꯣꯛꯂꯦ ꯐꯈ꯭ꯔꯦꯗꯀꯣ ꯏꯇꯥꯎ ꯅꯍꯥꯛꯀꯤ ꯄꯨꯛꯆꯦꯜꯁꯦ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯃꯤ ꯑꯃꯠꯇ ꯁꯣꯛꯇꯅ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤꯕꯨ ꯑꯃꯠꯇ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯝꯂꯒ ꯃꯔꯨꯑꯣꯏꯅ ꯀꯨꯟꯖꯣꯕꯨ ꯈꯛꯇꯪ ꯈꯟꯇꯣꯛꯂꯒ ꯅꯪꯅ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯁꯤꯜꯂꯤꯕ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯑꯩꯅ ꯈꯪꯂꯨꯗ꯭ꯔꯦ ꯆꯨꯝꯃꯤ ꯏꯇꯥꯎ ꯈꯣꯃꯩꯅꯁꯨ ꯃꯍꯥꯛꯀꯤ ꯈꯣꯌꯨꯝ ꯂꯥꯌꯥꯝꯁꯤꯡ ꯀꯧꯊꯣꯛꯇꯨꯅ ꯀꯨꯟꯖꯣꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯕꯗ ꯃꯍꯥꯛꯀꯤ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛ ꯁꯣꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯀꯨꯟꯖꯣꯅꯁꯨ ꯃꯍꯥꯛꯀꯤ ꯑꯉꯝ ꯇꯥꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯆꯝ ꯁꯣꯛꯀꯗꯧꯔꯤꯕꯅꯤ ꯑꯩ ꯈꯪꯂꯦ ꯑꯗꯨꯕꯨ ꯌꯦꯡꯕ ꯇꯥꯕꯅꯤ ꯑꯩꯒꯤ ꯏꯇꯥꯎꯅ ꯀꯔꯤ ꯊꯕꯛ ꯄꯥꯏꯈꯠꯂꯛꯄ ꯂꯧꯁꯤꯡ ꯂꯩꯕ ꯏꯇꯥꯎꯅꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯃꯇꯤꯛꯂꯥ ꯑꯁꯨꯝꯅ ꯈꯜꯂꯒ ꯌꯥꯡꯒꯣꯏ ꯁꯒꯣꯜ ꯑꯗꯣ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯍꯧꯔꯤ ꯈꯣꯃꯩ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯆꯥꯅ ꯋꯥꯈꯜ ꯃꯑꯣꯟ ꯀꯌꯥ ꯑꯃ ꯈꯜꯂꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯀꯩꯗꯧꯔꯕꯒꯦ ꯆꯥꯛꯇꯨꯕꯨ ꯆꯥꯕ ꯌꯥꯕꯤꯗ꯭ꯔꯕ꯭ꯔꯣ ꯍꯥꯏ ꯑꯗꯨꯒꯤ ꯅꯠꯇꯦꯅꯦ ꯍꯧꯖꯤꯛꯁꯦ ꯑꯩꯁꯤ ꯆꯥꯛ ꯆꯥꯕꯒ ꯑꯃꯠꯇ ꯆꯪꯗ꯭ꯔ ꯄꯣꯠꯅꯤꯗ ꯃꯌꯥꯝꯒꯤ ꯊꯕꯛ ꯇꯧꯔꯨꯕ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨꯝꯅꯤ ꯑꯗꯣ ꯀꯃꯥꯏ ꯇꯧꯔꯕ ꯈꯨꯜ ꯑꯁꯤꯅ ꯃꯨꯠ ꯇꯥꯛꯀꯅꯤ ꯍꯥꯏꯗꯅ ꯇꯥꯃꯣꯅ ꯀꯟꯅ ꯂꯥꯎꯔꯤꯕꯗꯨꯕꯨ ꯀꯝꯗꯧꯔꯕ ꯁꯣꯏꯗ꯭ꯔꯕꯅꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯈꯨꯜ ꯑꯁꯤꯗ ꯑꯆꯧꯕ ꯂꯥꯟꯗꯥ ꯑꯃꯗꯤ ꯂꯥꯛꯂꯒꯗꯧꯔꯕꯅꯤ ꯈꯨꯜ ꯑꯁꯦ ꯈꯨꯟꯇꯥꯛ ꯂꯥꯟꯁꯤꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯗꯨ ꯈꯪꯂꯕꯁꯨ ꯉꯥꯛꯊꯣꯛꯅꯕ ꯄꯥꯝꯕꯩ ꯈꯔꯗꯤ ꯇꯧꯍꯧꯗꯕ ꯌꯥꯗꯕꯅꯤ ꯑꯩꯅ ꯍꯥꯟꯅꯅ ꯊꯕꯛ ꯑꯗꯨ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯀꯨꯟꯖꯣꯕꯨ ꯑꯩꯅ ꯀꯧꯊꯣꯛꯂꯒ ꯍꯥꯠꯀꯗꯧꯔꯤꯕꯅꯤ ꯃꯍꯥꯛ ꯍꯥꯠꯂꯕꯗꯤ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯁꯨ ꯀꯔꯤ ꯑꯃꯠꯇ ꯃꯤꯁꯤ ꯃꯤꯅꯥ ꯅꯪꯂꯔꯣꯏ ꯑꯗꯨꯒ ꯀꯨꯟꯖꯣꯅ ꯍꯧꯖꯤꯛ ꯅꯝꯊꯗꯨꯅ ꯄꯥꯜꯂꯤꯕ ꯈꯨꯜ ꯑꯗꯨꯁꯨ ꯃꯤꯁꯤ ꯃꯤꯅꯥ ꯅꯪꯗꯅ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ ꯂꯝꯗꯝ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯀꯨꯟꯖꯣꯅ ꯆꯨꯈꯠꯂꯛꯂꯤꯕ ꯃꯩꯔꯤ ꯑꯁꯤꯅ ꯈꯨꯜ ꯑꯅꯤ ꯑꯁꯦ ꯅꯪꯄꯥꯛꯇꯅꯗꯨꯅ ꯂꯥꯟꯊꯦꯡꯅꯕꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯆꯪ ꯈꯣꯝꯒꯠꯅꯔꯛꯇꯨꯅ ꯑꯇꯣꯞꯄ ꯈꯨꯜꯁꯤꯡꯒꯤ ꯃꯇꯦꯡ ꯂꯧꯅꯔꯛꯂꯕꯗꯤ ꯑꯆꯧꯕ ꯂꯥꯟꯖꯥꯎ ꯑꯃ ꯊꯣꯛꯂꯛꯀꯗꯧꯔꯤꯕꯅꯤ ꯃꯗꯨꯒꯤ ꯃꯩꯔꯤ ꯑꯗꯣ ꯀꯨꯟꯖꯣꯅ ꯆꯨꯈꯠꯂꯛꯂꯤ ꯀꯨꯟꯖꯣꯅ ꯃꯍꯥꯛꯅ ꯃꯥꯒꯤ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯃꯤꯇꯪ ꯁꯤꯖꯤꯟꯅꯗꯨꯅ ꯈꯨꯜ ꯑꯃꯗꯤ ꯂꯩꯄꯥꯛ ꯀꯌꯥ ꯃꯍꯥꯛꯀꯤ ꯃꯈꯥꯗ ꯊꯝꯍꯟꯅꯕ ꯍꯣꯠꯅꯔꯛꯂꯤ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯩꯗꯤ ꯈꯪꯏ ꯑꯗꯨꯕꯨ ꯈꯪꯗꯕꯁꯤꯡ ꯑꯁꯤꯅꯗꯤ ꯇꯨꯃꯤꯟ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯌꯥꯅꯤꯡꯗꯕꯁꯨ ꯌꯥꯎꯔꯤꯕꯅꯤ ꯈꯨꯜ ꯑꯁꯤꯒꯤ ꯑꯩꯅ ꯅꯤꯡꯊꯧ ꯑꯣꯏꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯕꯨꯛꯅꯤꯡꯗ ꯐꯥꯎꯕ ꯈꯟꯅꯔꯤꯕꯅꯤ ꯐꯔꯦ
ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯩꯒꯤꯗꯤ ꯇꯧꯐꯝ ꯊꯣꯛꯄꯗꯣ ꯇꯧꯗꯕ ꯌꯥꯗꯕꯅꯤ ꯄ꯭ꯔꯖꯥ ꯑꯃꯠꯇ ꯁꯣꯛꯍꯟꯗꯅ ꯀꯨꯟꯖꯣ ꯈꯛꯇꯃꯛ ꯁꯠꯇꯨꯅ ꯍꯥꯠꯄ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯄꯥꯟꯗꯝꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯈꯣꯃꯩ ꯆꯥꯛ ꯆꯥꯔꯝꯕꯗꯒꯤ ꯃꯈꯨꯠ ꯍꯥꯝꯗꯣꯛꯂꯒ ꯍꯧꯒꯠꯈ꯭ꯔꯤ ꯈꯣꯊꯔꯤꯕ ꯆꯥꯛ ꯑꯗꯨ ꯐꯥꯎꯕ ꯂꯣꯏꯁꯤꯜꯂꯝꯗ꯭ꯔꯤ ꯈꯣꯃꯩꯒꯤ ꯅꯨꯄꯤꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯃꯊ꯭ꯋꯥꯏ ꯈꯤꯇꯪ ꯅꯨꯡꯉꯥꯏꯖꯍꯧꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯈꯣꯃꯩ ꯈꯨꯟꯒꯤ ꯖꯒꯥ ꯈꯨꯗꯤꯡꯃꯛꯇ ꯃꯍꯥꯛꯀꯤ ꯃꯇꯥꯎ ꯌꯥꯡꯒꯣꯏ ꯁꯒꯣꯜ ꯑꯗꯨꯕꯨ ꯇꯣꯡꯗꯨꯅ ꯏꯀꯣꯏ ꯀꯣꯏꯅ ꯆꯠꯂꯤ ꯊꯦꯡꯅꯕ ꯈꯨꯟꯖꯥꯁꯤꯡꯅ ꯈꯣꯃꯩꯗ ꯇꯁꯦꯡꯅꯃꯛ ꯈꯨꯜ ꯑꯁꯤꯗ ꯂꯥꯟꯗꯥꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯈꯣꯃꯩꯅꯁꯨ ꯃꯔꯤꯛ ꯆꯨꯝꯕ ꯋꯥꯐꯝ ꯀꯌꯥ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯆꯦꯛꯁꯤꯟꯅ ꯂꯩꯅꯅꯕ ꯋꯥ ꯈꯪꯍꯜꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯈꯨꯟꯒꯤ ꯈꯨꯟꯖꯥ ꯄꯥꯈꯪꯁꯤꯡ ꯑꯗꯨꯗ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯤ ꯑꯩꯒꯤ ꯌꯨꯝꯗ ꯁꯣꯏꯗꯅ ꯂꯥꯛꯀꯗꯕꯅꯤ ꯑꯔꯨꯕ ꯋꯥ ꯑꯃ ꯇꯥꯟꯅꯕꯗ ꯅꯠꯇꯅ ꯂꯥꯟꯒ ꯂꯥꯂꯣꯡ ꯌꯥꯠꯀꯅꯤ ꯍꯥꯏꯗꯨꯅꯁꯨ ꯈꯪꯍꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯈꯣꯃꯩꯅ ꯈꯨꯜ ꯑꯗꯨꯕꯨ ꯀꯣꯏꯅ ꯆꯠꯂꯨꯔꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯍꯜꯂꯛꯄꯗ ꯈꯨꯟꯖꯥ ꯑꯗꯨꯒꯤ ꯅꯍꯥꯁꯤꯡ ꯄꯥꯈꯪ ꯃꯆꯥꯁꯤꯡ ꯑꯗꯨꯗꯤ ꯈꯣꯃꯩꯒꯤ ꯌꯨꯝꯗ ꯍꯥꯟꯅꯅ ꯊꯨꯡꯗꯨꯅ ꯂꯩꯔꯝꯂꯤ ꯈꯣꯃꯩ ꯆꯪꯁꯤꯜꯂꯛꯄ ꯎꯕꯗ ꯃꯌꯥꯝꯅ ꯅꯣꯂꯨꯛꯅ ꯀꯧꯁꯤꯟꯖꯗꯨꯅ ꯑꯣꯖꯥ ꯑꯩꯈꯣꯏ ꯉꯁꯥꯏꯗꯒꯤ ꯉꯥꯏꯖꯔꯤꯕꯅꯤ ꯑꯣꯖꯥ ꯀꯗꯥꯏ ꯌꯧꯕꯤꯔꯨꯔꯒꯦ ꯑꯩꯗꯣ ꯈꯨꯜ ꯑꯁꯤ ꯀꯣꯏꯅ ꯆꯠꯇꯨꯅ ꯀꯔꯝ ꯇꯧꯔꯤꯕꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯁꯤꯜꯂꯨꯔꯤꯕꯅꯤ ꯅꯈꯣꯏꯅ ꯍꯥꯟꯅ ꯑꯩꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯕꯨ ꯂꯥꯛꯂꯤꯕ ꯅꯈꯣꯏꯗꯤ ꯌꯥꯝꯗꯦꯗ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯈꯨꯟꯖꯥ ꯅꯍꯥꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏ ꯈꯔꯁꯨ ꯁꯣꯏꯗꯅ ꯌꯧꯁꯤꯜꯂꯛꯂꯒꯅꯤ मथंग पाव पीनख्रबनी हायरी हाइबगा तौबगा नुमित चचंगनको मतम अदुता मखोई मियोई कया लाक्तुना हौजिक्ति खुमैगी सुमांग थेलोंग चिंगना चाइनाबा ngamdana मीना पिक थल्ली सुमांग थेलोंग द फाव चंदबदगी लंबी सोरक द फाव लैरिबनी मसिदगिति खोमैना सिंदुरा महाकी थोंगाल अमदि सुमांग मयाई अमदि अतोप मफम कयादा चावरबा मैनम सिंग थागतुना यामना nganna खोमैना मयामदा हायरी अयुक नुंथिलगी मतमदा अइखोना तौरिबा थबक असि तौबा यारोय हाइबदि अइना नखोइदा महै तमगदौरिबसि अफबा महैदि नत्ति तिमु लाइमु सानबगी महैनि मरम मदुना अंगानबा मतमदा तंबा यादबदगी नुमिदांग असिता नखोइ वैना कौरिबनि अइना ngasi तमगदौरिबा महै असि नखोइना हैगदबनि अदुगा नखोइना हारिबा महै असि लान असि हेक लोइबगा लोइनम काउखिगनि मरम मदुना नखोइना चेक्सिन महै असि सिजिनगदबनि नियम लाना सिजिनरबदि नथ्वाइ मांगनि अदुगा नियम चुमना सिजिनरबदि नंद नतना नहागी इमुंग मनुंग फावबा कनबा ngамजगदोरिबनि अदुना तंगाइमक फदना अइना ताकतबा महै असि हैतबा यादबनि को असुमना हाइरमनगा खोमै इमुंग लोमदा चंख्रि अदुगा इसिंग पात्र अमा पुथुरकलि मदुगी मतुंगदा पाखंग नहासिंग अदुदा लैरिबसिंग अदुबु सब सनना थकपा कोनगदबा इसिंग खरा थौरांग तौ हाइबदगी मखोइ मयामना अदुदि कमदौ सिगे हाइदुना वा तानरि अदुबु यामख्रबा नहासिंग लालिबसिंग अदुना थकपा कोनगदबा इसिंग अदुबु हापा याबा पात्रदि खरुंग निपान मापन हेना लांगदौरि मसिदगिति खोमैदा ngaihaktang ngaibiro aduga thapak adu pangthoklagi haiduna makhoi koichen chenduna kharung wainaruri madugi matungda ising langraba matungda khomaina kharung sing aduda mahana puthoriba ising do khajik loina mahairi madugi matungda naha sing aduda nakhoina mafam masidagi yawm amamamdagi hena ising thakpa yaroi haiduna yawm amamam pithakhi तौरीबसी खोमिना तालिबा महिसिंग से खुदक खंगनबनी अदुगा मखोइना लालसे हेक लोइबगा मदो काउखिनबसु महांग सिल्लिबनी खुदक फंगलिबा महि अदुदि खोमैना इलाइ लाइना सत्पंगामी अदुबा महांग मतम कोइना ताक्तुना महांग महाकी कोकता सुसनख्रबा लेवा मंत्र अदुदि काउबसुंगम ngamloi असुमना तौदुना खोमैना इसिंग अदो पिथप लोर मतुंगदा महांगना खंगजा हाइजरिबा अमदि ngakthokjanaबगिदमक्ता लानगी महै खरगिदमक खोमैना मखोइ सिंगदुदा लेवा मंत्र ताकपि तांबिख्रै मतौ असुमना नुमि अदुमदि हौख्रै मथंग असुम हौरपना खुनगी नहा अयामना लेवा मंत्र पुनमक हैरबनी अदुगा खुल्लदुगी अकोइबदा खाजिन्नबगी संबल खानबगी तौरिबा थौरांग अदुसु मपुंग फाना पाइखतुना हौजिक्ति संबल थिंबल लोइसनख्रै मदुगी मतुंगदा खोमैना लेवा मंत्र सोंदुना खुल अदुबु कुयुम अमना क्वेश्चनबगिदमक्ता थौरांग तौरी सोमदना कमदौरी कुंजो महांग लाचरिपा पांथुइबी अदुबु नुंगति नुमित खुदिंगी इरा थौनी थौरम तौदुना यामन नुंगाइना लाई अदुबु खुरुमजरी अदुगा खुल अदुगी लैरिबा मियाम पुनमकना कुंजोबु कीबदगी माबु थागत वहाई हाइरबसु कुंजोगी बबुकनिंगदा पेनबा कौबा लैते नुमितु नुमिदांग वाइरमगी मतमनि नुमित मयुम संग्री ngali तौरी मतम अरुदा कुंजोना महाना सेनापति ओइना खल्लिबा महाकी मियु यदुबु कौशलगली अदुगा सेनापति अदुदा हाइरी ताव
ngasi numit 12 ni suban numitta aina hairiba khul aduda landagadaबनी landabagi mawongdi nahak ke lanmi asida hayu aina pawne landa asimak tawdabani nahak na nungchup lomdagi landar kadabani aduna nahak na hairiba numit 13 ni asi sudringaida numit 10 ni surakpada nahak na hana na chattuna mafam madubu khudum chanduna koisinra thamgadabani makha maikai romda aduga aina awang lom maikai dagi landar kadoribani madugi matungda aikoyarina sabsinduna khulludugi miyambu takna tumna hatokadabani maruwaina khomai haidana amaiba malairi yengu masigi nipa asani asomna hairaga kunjona mahaki mahai puthoktura khomai ki masak adubu lairiba miya maduda ichau chauna malemda kapkatuna yenghali aduna mahaki mahaina kunjobu ichau chauna lephallapadu ubada mayam angakpa pongnari masidagidi hojikti loina makhangli khomai se adubu miyoi khara manadi khomai sa harana khangdu lerami matamada miyoi kharana asidi khomai kobri mahaksi lewa mantra yamna haiba misakni mahaki mathakta landaru haibasi afaba oiroi mahakti oningbada onba sungamani aduka mahaki sagol apai besu leibini wafam adu tabada kunjona makoi miyoi singadubu mahaki manakta kausilakli adutuga kunjona hai nakoidi matau karamna khomai haribani pa asu khanglibano hana na mamang thakta nakoi ka thengna khabra wafam maruta miyoi amana hoi thengna khri no manumidang ama mahaksi sagun jamna kanna throklaga aikhoida lambi hangakibani matam maruda aikhoida lambi takibani kari lambi takheba makhoina chaliba lambi du kadomdano aikhoina takpa lambi du di chingjau lambi tawa lambi dani adubu mahakna haibada nungpak mathakta irujaba ahal lamagi manakta chalibani mahake maikai kadomdano haidana hangakhi kari nungpak mathakta irujaba ahal maduna takpadi mahaksu nungpak mathakta irujaba amaiba ahal adugi manakti yaukhre haibani aduga mara ngasi phawda aingonda akanba bahi amata tharaktribasina karigi natragana magi si yobang ngamdana hankraba jala chumme mahak yobang ngamdana soidana halamlagani ma gumana yobang ngaba mafam nati asumna khallaga kunjona mathanda momon noklengai nipa amana kaidau birabage ningthau lanadu aikoi su yauna chatkadaba natro ai nakhoida nati nakhoigi nachana su phawba yauna chatkadoribani lalasida mai paklabati aikoina khuladu bus loksanduna lo siu tawduna yaman nungaina panga doribani yare yare nakhoi khara do hantoklo senapati ga iga akupa wari chanaragi asomna hairaga kunjo amati senapati aduga kari kari khulai pugadaba mi kayam yamna pugadaba haibana singba kunjoge maikai dana mi kayam lehoba haidana wari chana hori somdana kamdori khomai numidangi matam oisilapado ngaidana leiribani matamdi asum asum haukibana numidangi matam oisalakle mi punamak chaising chaba toknaba matungda hipthanabagidam ka tawri numitto thabalsu yamna pharibani matam aduda kunjona mahake sagol adu tongduna khungi miya madu tanaba akoibadu da sattuna mahakna paujen piri madudi khullasda leiriba mipung khunamak yumdagi mapan amata tholokpa yaroi ngasigi numit asidadi paujal laklibasi khomaini nakoina lam henduda natragana kariguma thabak amagidamakta aina haribasi indabida mapan langa tholoknabadi nakoi arak akhangna wanthatunu sigani ngasi ahi ngasi madi timu laimuna khullase ngakadori timu laimu onaraba miyoising adudi amuk hanna kanba ngamloi maramaduna ngasi ki ahing simadari kanamata yumdagi mapan tholakanu sa sanna khonglabasu mina karoklabasu amati aki ba thabak kayama thoklalabasu yumdagi mapan songthok tholokpa yaroi maram maduna miyam buramak kimung imungda chekna thongdolaga leibigadabani asomna khomaina hanna numidangi pung 13 baro traklabauta lauri adumna lawal matungda khomai mayum lomda hanjalakli aduga mahaki nupidasu yumdagi mapan thulakanu haiduna hairamlaga thongado lonsinki matam aduta khomai ki manakta lepliba mahaki chekla matau amati matau sagol makhoi anina karinoi taw ekhuna tawgadoribasibo matam aduda khomaina nakhoi anidi laiga pangkhangni karibada tawroi aduna ithau sagol ayena gana thakta tongduna ayena leiwa mantra sonduna khulasibu kanamtra changpang ngamdanaba ayena kuyama semgadoribani asomna hayamlaga khomai matau sagol la kakhatkhri matau sagol adusu mitna kupada atia mathakta paikhallaktuna mapam khudi makta khomaina lairon kaya sonduna mahaki khawdagi amuba
ꯃꯩꯈꯨ ꯃꯥꯟꯕ ꯎꯐꯨꯜ ꯆꯕꯨꯟ ꯆꯥꯏꯈꯥꯏꯔꯛꯂꯤ ꯍꯥꯏꯔꯤꯕ ꯎꯐꯨꯜ ꯆꯕꯨꯟ ꯑꯃꯨꯕꯁꯤꯡ ꯑꯗꯣ ꯃꯍꯥꯛꯀꯤ ꯁꯝꯕꯜ ꯈꯥꯖꯤꯜꯂꯤꯕ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯑꯀꯣꯏꯕꯗꯨꯗ ꯏꯀꯣꯏ ꯀꯣꯏꯅ ꯆꯥꯏꯈꯥꯏꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯑꯃꯨꯕ ꯃꯩꯈꯨꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯃꯥꯡꯈ꯭ꯔꯦ ꯇꯧꯕꯇꯕꯨ ꯑꯃꯨꯕ ꯃꯩꯈꯨꯁꯤꯡ ꯑꯗꯨꯅ ꯃꯥꯂꯪꯗ ꯇꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯨꯌꯣꯝ ꯑꯃ ꯁꯦꯝꯈ꯭ꯔꯦ ꯀꯨꯌꯣꯝꯗꯣ ꯃꯨꯔꯤ ꯃꯃꯤ ꯇꯥꯔꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯊꯕꯛ ꯂꯣꯏꯔꯛꯄꯗꯗꯤ ꯑꯍꯤꯡꯒꯤ ꯄꯨꯡ 2 ꯈꯔ ꯍꯦꯟꯅ ꯂꯩꯔꯝꯂꯦ ꯃꯇꯝ ꯑꯗꯨꯗ ꯃꯇꯥꯎ ꯁꯒꯣꯜ ꯑꯗꯨꯅ ꯏꯇꯥꯎ ꯊꯕꯛ ꯂꯣꯏꯔꯕꯅꯤꯅ ꯅꯪꯁꯨ ꯇꯨꯝꯃꯨꯔꯣ ꯑꯩꯁꯨ ꯄꯣꯊꯥꯍꯧꯔꯒꯦ ꯃꯗꯨꯗ ꯈꯣꯃꯩꯅ ꯏꯇꯥꯎ ꯅꯪꯕꯨ ꯋꯥꯕ꯭ꯔꯅꯦ ꯏꯇꯥꯎ ꯋꯥꯗꯦ ꯑꯗꯨꯕꯨ ꯉꯁꯤ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯑꯩꯅ ꯃꯃꯥꯡꯊꯛꯇ ꯎꯈꯤꯕꯒꯨꯝ ꯀꯔꯤꯅꯣ ꯃꯤꯇꯧ ꯇꯧꯏ ꯎꯔꯝꯕꯁꯨ ꯌꯥꯏ ꯐꯔꯦ ꯏꯇꯥꯎ ꯄꯣꯊꯥꯕꯤꯔꯣ ꯊꯕꯛ ꯑꯁꯤꯒꯤ ꯃꯇꯨꯡ ꯃꯈꯥ ꯇꯥꯕ ꯊꯕꯛ ꯑꯩꯅ ꯈꯔ ꯇꯧꯒꯗꯕ ꯂꯩꯔꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯈꯣꯃꯩ ꯄꯔꯞ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯎꯃꯪ ꯂꯥꯏꯕꯨꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯅꯔꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯈꯨꯔꯨ ꯂꯩꯇꯥꯅ ꯈꯣꯏꯔꯝꯂꯒ ꯎꯃꯪ ꯂꯥꯏ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏꯖꯔꯤ ꯈꯨꯜ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯇꯣꯠ ꯃꯤꯔꯥꯟ ꯑꯃꯗꯤ ꯍꯤꯀꯥꯞ ꯇꯦꯡꯀꯥꯞ ꯃꯍꯩ ꯑꯃꯠꯇ ꯆꯪꯍꯟꯕꯤꯔꯛꯀꯅꯨ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯈꯨꯔꯨꯝꯂꯝꯂꯕ ꯃꯇꯨꯡꯗ ꯈꯣꯃꯩꯅ ꯄꯔꯞ ꯊꯣꯛꯂꯛꯄꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯏꯟꯅꯔꯛꯄꯗꯣ ꯈꯣꯃꯩꯅ ꯁꯥꯎꯍꯨꯝ ꯐꯪꯕꯗꯒꯤ ꯃꯇꯨꯡ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯂꯥꯏꯕꯨꯡ ꯑꯗꯨꯗ ꯂꯥꯠꯂꯤꯕ ꯂꯥꯏ ꯑꯗꯣ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ ꯈꯣꯃꯩꯅ ꯈꯨꯔꯨ ꯂꯩꯇꯥꯅ ꯈꯣꯏꯔꯝꯂꯒ ꯀꯔꯤꯒꯤꯗꯃꯛ ꯏꯇꯨꯡ ꯏꯟꯅꯔꯛꯄꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏ ꯑꯗꯨꯅ ꯇꯧꯒꯗꯧꯔꯤꯕ ꯂꯥꯟ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯂꯥꯟ ꯑꯃ ꯅꯠꯇꯦ ꯃꯤꯑꯣꯏ ꯉꯥꯛꯇ ꯁꯣꯛꯅꯕ ꯂꯥꯟ ꯑꯣꯏꯒꯗꯧꯔꯤ ꯃꯔꯨꯑꯣꯏꯅ ꯈꯣꯌꯨꯝ ꯂꯥꯌꯥꯝꯁꯤꯡꯒꯤ ꯂꯥꯟ ꯑꯣꯏꯒꯗꯧꯔꯤ ꯑꯩꯗꯤ ꯍꯥꯟꯅꯅ ꯀꯨꯟꯖꯣꯅ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯕꯅꯤꯅ ꯃꯍꯥꯛꯀꯤ ꯃꯤꯆꯪꯗ ꯂꯩꯅꯕꯒꯤꯗꯃꯛꯇ ꯁꯣꯏꯗꯅ ꯀꯧꯔꯛꯀꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯩꯕꯨ ꯀꯧꯕꯗ ꯆꯠꯄ ꯌꯥꯗꯅꯕ ꯅꯍꯥꯛꯅ ꯍꯥꯟꯅꯅ ꯑꯩꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯒꯗꯕꯅꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯀꯧꯔꯛꯂꯕꯁꯨ ꯑꯩꯗꯤ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯃꯍꯥꯛꯀꯤ ꯃꯈꯥꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯔꯕꯗꯤ ꯃꯍꯥꯛꯅ ꯀꯧꯕ ꯃꯇꯝꯗ ꯑꯩꯅ ꯆꯠꯇꯕꯁꯨ ꯌꯥꯔꯒꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯈꯣꯃꯩ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯤ ꯑꯗꯨꯒ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯣ ꯀꯔꯤꯁꯨ ꯂꯩꯇꯕ ꯀꯨꯟꯖꯣ ꯍꯥꯏꯕ ꯅꯤꯄꯥꯗꯨꯅ ꯅꯪꯕꯨ ꯀꯧꯔꯒ ꯈꯣꯌꯨꯝ ꯅꯪꯕꯨ ꯀꯧꯔꯒ ꯀꯔꯤꯒꯤꯗꯃꯛꯇ ꯅꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯀꯗꯧꯔꯤꯕꯅꯣ ꯅꯍꯥꯛꯅꯕꯨ ꯌꯥꯗ꯭ꯔꯕꯗꯤ ꯀꯨꯟꯖꯣ ꯆꯥꯝꯃ ꯍꯥꯠꯄ ꯉꯝꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯤꯗꯃꯛꯇ ꯃꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯅꯍꯥꯛꯅ ꯌꯥꯒꯗꯧꯔꯤꯕꯅꯣ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯕ ꯌꯥꯗꯅꯕ ꯂꯝꯕꯤꯕꯨꯅ ꯀꯔꯤꯒꯤꯗꯃꯛꯇ ꯁꯦꯝꯂꯤꯕ ꯇꯥꯎ ꯈꯣꯃꯩ ꯑꯩꯈꯣꯏ ꯂꯥꯏ ꯍꯥꯏꯕ ꯑꯩꯈꯣꯏꯁꯤ ꯑꯩꯈꯣꯏꯗꯤ ꯑꯆꯨꯝꯕ ꯆꯠꯂꯤ ꯑꯣꯏꯗꯕ ꯉꯥꯡꯗꯦ ꯀꯨꯟꯖꯣꯒ ꯑꯩꯒ ꯌꯥꯅꯈꯤꯕ ꯑꯃ ꯂꯩ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯌꯥꯝꯂꯕ ꯆꯥꯛꯊꯥꯛ ꯄꯤꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯥꯗ ꯂꯩꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯂꯥꯏꯔꯣꯟ ꯇꯤꯜꯂꯣꯟ ꯁꯣꯟꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯌꯥꯗꯕ ꯃꯇꯥꯡ ꯑꯣꯏꯈꯤꯕꯅ ꯑꯩꯅꯁꯨ ꯃꯉꯣꯟꯗ ꯌꯥꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯗꯣ ꯀꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯅꯉꯣꯟꯗꯕꯨ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯪꯒꯤ ꯅꯈꯥꯗ ꯑꯩꯅ ꯂꯩꯔꯕꯗꯤ ꯅꯪꯅ ꯑꯩꯕꯨ ꯁꯤꯖꯤꯟꯅꯕ ꯌꯥꯒꯅꯤꯀꯣ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯈꯣꯃꯩ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯒ ꯆꯨꯝꯃꯤ ꯏꯃꯨꯡꯗ ꯂꯥꯠꯂꯤꯕ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯐꯥꯎꯕꯗ ꯑꯃꯥꯏꯕꯅ ꯄꯣꯠꯁꯦꯝ ꯊꯥꯖꯤꯜꯂꯝꯗꯥꯏꯗ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯀꯧꯊꯣꯛꯂꯤꯕꯅꯤ ꯐꯔꯦ ꯈꯣꯌꯨꯝ ꯂꯥꯏꯑꯣ ꯅꯍꯥꯛꯄꯨ ꯑꯩꯒꯤ ꯏꯅꯥꯛꯇ ꯊꯝꯅꯕꯒꯤꯗꯃꯛꯇ ꯅꯍꯥꯛꯄꯨ ꯑꯩꯅ ꯂꯥꯏꯔꯣꯟ ꯁꯣꯟꯗꯨꯅ ꯀꯧꯊꯣꯛꯂꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯈꯣꯃꯩ ꯑꯗꯨꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯣꯟꯗꯨꯅ ꯈꯨꯜꯒꯤ ꯂꯥꯏꯕꯨꯡ ꯑꯗꯨꯗ ꯂꯥꯠꯂꯤꯕ ꯂꯥꯏ ꯑꯗꯨꯕꯨ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯆꯠꯈꯤꯅꯕꯒꯤꯗꯃꯛꯇ ꯂꯥꯏꯔꯣꯟ ꯁꯣꯜꯂꯛꯂꯤ ꯑꯗꯨꯝꯅ ꯁꯣꯜꯂꯛꯄꯗꯨꯗ ꯂꯥꯏꯕꯨꯡ ꯑꯗꯨꯗ ꯂꯩꯔꯝꯕ ꯂꯥꯏ ꯑꯗꯨꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯃꯍꯥꯛꯀ ꯄꯨꯟꯅ ꯆꯠꯂꯁꯤ ꯃꯍꯥꯛꯀꯤ ꯂꯩꯐꯝ ꯑꯩ ꯁꯦꯝꯂꯒꯦ ꯍꯥꯏꯗꯨꯅ ꯆꯠꯃꯤꯟꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯇꯨꯡꯗ ꯆꯠꯂꯤꯕ ꯂꯥꯏ ꯑꯗꯣ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩ ꯉꯛꯅ ꯀꯔꯤꯅꯣ ꯑꯩꯅ ꯉꯁꯤ ꯇꯧꯔꯤꯕꯁꯤꯕꯣ ꯂꯥꯏꯕꯨꯡ ꯑꯗꯨꯒꯤ ꯂꯥꯏ ꯀꯩꯗꯧꯅꯨꯡꯗ ꯊꯣꯛꯂꯛꯄ ꯌꯥꯕ ꯅꯠꯇꯦ ꯃꯍꯥꯛꯇꯤ ꯂꯥꯏ ꯀꯥꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯑꯩꯒꯤ ꯏꯇꯨꯡ ꯏꯟꯅꯔꯛꯇꯨꯅ ꯂꯩꯋꯥ ꯃꯟꯇ꯭ꯔꯗꯨ ꯑꯩꯉꯣꯟꯗ ꯁꯣꯜꯂꯨ ꯑꯩꯒꯤ ꯏꯈꯥꯗ ꯃꯥ ꯂꯩꯒꯦ ꯍꯥꯏꯔꯤꯕ ꯀꯔꯤꯅꯣ ꯑꯩꯒꯤ ꯋꯥꯈꯜꯁꯤ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯔꯤꯅ ꯑꯁꯨꯝꯅ ꯈꯣꯃꯩ ꯆꯔꯥꯡꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯍꯥꯛꯀꯤ ꯅꯥꯀꯜ ꯑꯗꯨꯗ इखंग खंगौदना कुंजो लेपकी मतम अदुदा खोमैना ए कुंजो नंगी मतौ करमना आइगी इना असिदा लाक्लिबा मदुदा कुंजोना ताव नाहांगा लाइरोन सोंदुना कौथुलिबा लायदो अति कनासु नत्ति नाहांगना मतम कुयतकी फाजनदुना थमखबा आइगी लाइ अदुनि फारे नाहांगना आइगी लाइ असिबु पिबिबा हानिगा लेतना थागतचरी मसिदगिदी नंगा आइगा येंगनबा ताबनी आइ चटले नाहांगसु नाहांगना ngamba changda खुल्लसिबु ngau आइनसु नंगी खुल्लसिबु लौसन्नबा यामना कन्ना होनरकनी असम नाहरमलगा कुंजो मफम मरांग खंगदना मांगखी मतमरद खोमै अहांगबदुदा कोइलाई लेदुना येंगहौरी
ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯈꯪꯂꯤ ꯇꯧꯔꯤꯕꯁꯤ ꯀꯨꯟꯖꯣꯒꯤ ꯃꯌꯨꯝꯗ ꯃꯥꯅ ꯀꯧꯗꯨꯅ ꯁꯥꯟꯅꯔꯝꯕ ꯂꯥꯏꯁꯤꯡ ꯑꯗꯨꯅ ꯃꯉꯣꯟꯗ ꯀꯔꯦꯝꯅꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅꯁꯨ ꯈꯪꯂꯤ ꯍꯧꯖꯤꯛ ꯍꯥꯏꯔꯝꯂꯤꯕ ꯋꯥꯐꯝ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯀꯨꯟꯖꯣꯒ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯂꯩꯅꯔꯤꯕ ꯂꯥꯏꯁꯤꯡ ꯑꯗꯨꯒ ꯃꯍꯥꯛꯀ ꯃꯔꯤ ꯂꯩꯅꯩ ꯄꯥꯎ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯇꯧꯔꯦ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅꯁꯨ ꯈꯪꯂꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯈꯣꯃꯩꯅ ꯀꯨꯌꯣꯝ ꯑꯗꯨ ꯀꯨꯞꯁꯤꯟꯈ꯭ꯔꯕꯅꯤꯅ ꯀꯨꯟꯖꯣꯒꯤ ꯂꯥꯏꯁꯤꯡ ꯑꯗꯨꯒ ꯀꯨꯟꯖꯣꯒ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯕꯁꯤꯁꯨ ꯃꯍꯥꯛꯅ ꯈꯪꯉꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯀꯨꯟꯖꯣꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯂꯥꯏꯁꯤꯡ ꯑꯗꯨꯕु ꯍꯥꯟꯅꯅ ꯅꯝꯁꯤꯟꯗꯕ ꯌꯥꯔꯣꯏ ꯈꯜꯂꯗꯨꯅ ꯂꯥꯏꯁꯤꯡ ꯑꯗꯨꯅ ꯂꯩꯔꯤꯕ ꯀꯨꯟꯖꯣꯒꯤ ꯃꯌꯨꯝ ꯇꯝꯅ ꯈꯣꯃꯩ ꯂꯥꯛꯈꯤ ꯃꯍꯥꯛꯅ ꯁꯨꯝ ꯂꯥꯛꯄꯅ ꯀꯨꯟꯖꯣꯒꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯀꯨꯟꯖꯣꯒꯤ ꯁꯨꯃꯥꯡ ꯊꯦꯂꯣꯡ ꯑꯃꯗꯤ ꯑꯀꯣꯏꯕꯗ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯃꯌꯥꯝꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯏ ꯈꯣꯃꯩ ꯂꯥꯛꯄ ꯎꯕꯗ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯣ ꯀꯣꯏꯆꯦꯟ ꯆꯦꯟꯅꯈ꯭ꯔꯤ ꯈꯣꯃꯩꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯅꯈꯣꯏꯁꯤꯡꯁꯤꯅꯔꯥ ꯑꯩꯉꯣꯟꯗ ꯀꯔꯦꯝ ꯀꯊꯥꯏꯅꯗꯨꯅ ꯀꯨꯟꯖꯣ ꯁꯥꯗꯨꯅ ꯂꯛꯅꯔꯤꯕ ꯎꯃꯪ ꯂꯥꯏ ꯁꯥꯗꯨꯅ ꯑꯩꯉꯣꯟꯗ ꯀꯔꯦꯝꯅꯔꯤꯕ ꯐꯩ ꯈꯪꯒꯅꯤꯗꯣ ꯅꯈꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯅꯥꯀꯟ ꯑꯃꯗ ꯍꯧꯔꯤꯕ ꯎ ꯄꯥꯝꯕꯤ ꯃꯆꯥ ꯑꯃ ꯊꯨꯗꯦꯛꯇꯨꯅ ꯄꯥꯏꯔꯤ ꯄꯥꯝꯕꯤ ꯑꯗꯨ ꯃꯍꯥꯛꯅ ꯌꯥꯝꯅ ꯁꯦꯡꯅ ꯃꯁꯥ ꯍꯩꯗꯣꯛꯂꯒ ꯃꯔꯥꯏꯕꯛꯇ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯁꯦꯠꯇꯣꯛꯈ꯭ꯔꯕ ꯃꯁꯥ ꯅꯥꯜꯂꯕ ꯄꯥꯝꯕꯤ ꯃꯆꯥ ꯑꯗꯨꯕꯨ ꯂꯥꯏꯕꯛꯇ ꯊꯝꯂꯒ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯃꯍꯥꯛꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯂꯒ ꯂꯩꯋꯥ ꯃꯈꯨꯠꯇ ꯁꯣꯜꯂꯒ ꯆꯩ ꯑꯗꯨꯗꯒꯤ ꯃꯈꯣꯛꯇꯒꯤ ꯃꯇꯣꯟ ꯐꯥꯎꯕ ꯄꯥꯏꯔꯒ ꯖꯤꯔꯤ ꯖꯤꯔꯤ ꯆꯤꯡꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯈꯣꯃꯩ ꯄꯔꯞ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯆꯪꯁꯤꯜꯂꯛꯂꯤ ꯂꯥꯏꯃꯨ ꯇꯤꯟꯃꯨꯁꯤꯡ ꯑꯗꯣ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯁꯂꯨꯞ ꯊꯂꯨꯞ ꯇꯥꯁꯟꯗꯨꯅ ꯂꯩꯔꯤ ꯈꯣꯃꯩꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯕꯨ ꯇꯥꯟꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯆꯩ ꯑꯗꯨꯅ ꯀꯜꯂꯤ ꯈꯣꯌꯨꯝ ꯂꯌꯥꯝꯁꯤꯡ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯕꯒꯤ ꯕꯨꯗꯨꯡ ꯂꯥꯎꯕ ꯃꯈꯣꯜ ꯑꯗꯨꯅ ꯌꯨꯝꯊꯪꯅꯕꯗ ꯂꯩꯔꯤꯕ ꯀꯨꯟꯖꯣꯒꯤ ꯌꯨꯝꯊꯪꯅꯕꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯣ ꯇꯨꯝꯕꯗ ꯌꯥꯝꯅ ꯀꯤꯅꯔꯛꯂꯤ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯦ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯁꯤꯒꯨꯝꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡꯅ ꯕꯨꯗꯨꯡ ꯆꯦꯟꯕꯒꯤ ꯃꯈꯣꯜ ꯇꯥꯒꯅꯤ ꯑꯗꯨꯅ ꯀꯅꯥꯁꯨ ꯃꯄꯥꯟꯗ ꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯈꯣꯃꯩꯅ ꯍꯥꯟꯅ ꯂꯥꯎꯊꯣꯛꯈ꯭ꯔꯕꯅꯤꯅ ꯃꯈꯣꯏ ꯀꯅꯥ ꯑꯃꯠꯇꯗꯤ ꯊꯣꯛꯂꯛꯇꯦ ꯀꯨꯟꯖꯣꯅ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯕꯨ ꯇꯥꯟꯅ ꯐꯨꯔꯕ ꯃꯇꯨꯡꯗ ꯈꯣꯃꯩꯅ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯕꯨ ꯄꯨꯂꯞ ꯀꯧꯁꯤꯟꯗꯨꯅ ꯍꯥꯏꯔꯤ ꯑꯥꯌꯧ ꯀꯨꯟꯖꯣꯁꯤ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩꯔꯤ ꯃꯍꯥꯛꯅ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯄꯥꯜꯂꯤꯕ ꯈꯨꯜ ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯃꯤꯅ ꯀꯌꯥꯝ ꯌꯥꯝꯅ ꯇꯥꯕꯅꯣ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯀꯔꯤ ꯊꯕꯛ ꯄꯥꯏꯈꯠꯂꯤ ꯑꯁꯨꯝꯅ ꯍꯪꯂꯨꯕꯗ ꯂꯥꯏꯃꯨ ꯑꯃꯅ ꯃꯍꯥꯛ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯈꯔ ꯊꯥꯞꯅ ꯂꯩꯕ ꯈꯨꯜ ꯑꯃꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯟꯗꯨꯅ ꯂꯩꯔꯤ ꯃꯍꯥꯛꯀꯤ ꯃꯈꯥꯗ ꯃꯤ 5,000 ꯃꯍꯥꯛꯀꯤ ꯃꯈꯥꯗ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩ ꯉꯁꯤꯗꯒꯤꯅ ꯅꯨꯃꯤꯠ 19ꯅꯤꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯁꯣꯏꯗꯅ ꯂꯥꯟꯗꯥꯔꯛꯂꯒꯅꯤ ꯑꯍꯥꯟꯕꯗ ꯃꯈꯥꯔꯣꯝꯗꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯅ ꯑꯋꯥꯡꯂꯣꯝꯗꯒꯤ ꯇꯛꯁꯤꯜꯂꯛꯇꯨꯅ ꯈꯨꯜ ꯑꯁꯤꯕꯨ ꯆꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯒꯗꯧꯔꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯈꯣꯃꯩꯅ ꯀꯔꯤ ꯃꯈꯥꯔꯣꯝꯗꯒꯤꯅ ꯇꯥꯏꯕꯪ ꯃꯤꯅ ꯂꯥꯟꯗꯥꯔꯛꯀꯗꯕ ꯑꯗꯨꯒ ꯑꯋꯥꯡꯂꯣꯝꯗꯒꯤꯅ ꯈꯣꯌꯨꯝ ꯂꯥꯏꯅ ꯂꯥꯟꯗꯥꯔꯛꯀꯗꯕ ꯄꯨꯝꯅꯃꯛ ꯈꯪꯂꯦꯗꯅ ꯍꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯈꯣꯏꯁꯤꯡ ꯑꯩꯒꯤ ꯏꯈꯥꯗ ꯂꯩꯒꯗꯕꯅꯤ ꯅꯈꯣꯏꯅ ꯑꯩꯒꯤ ꯏꯈꯥꯗ ꯂꯩꯔꯕꯗꯤ ꯂꯥꯟ ꯑꯁꯤ ꯂꯣꯏꯕꯒ ꯅꯈꯣꯏꯒꯤ ꯅꯍꯟꯐꯝꯗ ꯍꯜꯍꯟꯕꯤꯒꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕꯗ ꯂꯥꯟꯐꯝ ꯑꯁꯤꯗ ꯀꯨꯟꯖꯣꯅ ꯊꯋꯥꯏ ꯊꯥꯗꯨꯅ ꯁꯤꯈ꯭ꯔꯕꯗꯤ ꯅꯈꯣꯏꯁꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯉꯥꯎꯆꯠ ꯆꯠꯇꯨꯅ ꯑꯇꯠ ꯑꯋꯣꯛꯇ ꯇꯝꯅ ꯂꯥꯏ ꯑꯣꯟꯗꯨꯅ ꯂꯩꯔꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏ ꯑꯩꯅ ꯍꯥꯏꯕ ꯏꯟꯗꯨꯅ ꯑꯩꯒꯤ ꯏꯈꯥꯗ ꯂꯩꯔꯣ ꯅꯈꯣꯏꯒꯤ ꯂꯩꯐꯝꯕꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯑꯣꯏꯌꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯆꯥꯛꯊꯥꯛ ꯄꯤꯌꯨ ꯆꯥꯛꯊꯥꯛ ꯄꯤꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅ ꯃꯅꯥꯏ ꯑꯣꯏꯒꯅꯤ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯈꯣꯃꯩꯅ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯌꯦꯡꯗꯒꯤ ꯅꯈꯣꯏꯒꯤ ꯆꯥꯛꯊꯥꯛ ꯄꯤꯒꯅꯤ ꯍꯥꯏꯔꯝꯂꯒ ꯈꯣꯃꯩ ꯆꯠꯈ꯭ꯔꯤ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯈꯪꯂꯕꯗ ꯈꯣꯃꯩꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯇꯧꯗꯧꯔꯤꯕ ꯂꯥꯟ ꯑꯁꯤꯒꯤ ꯂꯥꯂꯣꯡ ꯈꯪꯂꯕꯅꯤꯅ ꯃꯍꯥꯛꯅꯁꯨ ꯉꯥꯛꯊꯣꯛꯄꯗ ꯂꯥꯏꯅ ꯊꯣꯛꯂꯒꯅꯤ ꯃꯈꯥ ꯃꯥꯏꯀꯩꯗ ꯉꯥꯛꯀꯗꯕ ꯂꯥꯏꯁꯤꯡ ꯑꯃꯗꯤ ꯑꯋꯥꯡ ꯃꯥꯏꯀꯩꯗ ꯉꯥꯛꯀꯗꯕ ꯂꯥꯏꯁꯤꯡ ꯃꯍꯥꯛꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯈꯣꯃꯩꯅ ꯃꯌꯨꯝꯗ ꯆꯠꯅ ꯈꯜꯂꯤ ꯂꯥꯏꯕꯨꯡ ꯑꯗꯨꯒꯤ ꯂꯥꯏ ꯑꯗꯨꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯁꯤꯜꯂꯛꯂꯤꯕꯅꯤ ꯑꯩꯅ ꯋꯥꯔꯝꯁꯤꯡ ꯑꯁꯤ ꯈꯪꯅꯕꯒꯤꯗꯃꯛꯇ ꯈꯣꯌꯨꯝ ꯂꯥꯏꯁꯤꯡ ꯑꯁꯤꯗ ꯑꯩꯉꯣꯟꯗ ꯀꯔꯦꯝ ꯀꯊꯥꯏꯅꯕꯒꯤꯗꯃꯛꯇ ꯏꯟꯁꯤꯟꯕꯗꯒꯤ ꯑꯩꯉꯣꯟꯗ ꯀꯔꯦꯝ ꯀꯊꯥꯏꯅꯍꯜꯂꯤꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯈꯪꯗꯣꯛꯂꯕꯅꯤ나 ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯏꯍꯪ ꯄꯥꯎꯍꯪꯕꯗꯒꯤ ꯃꯐꯝ ꯑꯁꯦ ꯈꯪꯂꯛꯂꯤꯕꯅꯤ ꯑꯁꯨꯝꯅ ꯈꯣꯌꯨꯝ ꯂꯥꯌꯥꯝꯅ ꯁꯤꯜꯂꯤꯕ ꯊꯧꯔꯥꯡ ꯑꯁꯤꯗ ꯃꯥꯒꯤ ꯊꯧꯔꯥꯡ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯔꯤ ꯍꯥꯏꯕꯁꯤꯁꯨ ꯈꯪꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯈꯣꯃꯩ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯍꯥꯛꯀꯤ ꯃꯇꯥꯎ ꯁꯒꯣꯜꯅ ꯀꯗꯥꯏꯗꯅ ꯆꯠꯂꯨꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯊꯨꯔꯤꯕ ꯋꯥꯔꯝ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯇꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯇꯥꯎ ꯁꯒꯣꯜꯅ ꯐꯔꯦ ꯄꯣꯊꯥꯅꯔꯁꯤ ꯅꯍꯥꯛꯁꯨ ꯏꯃꯨꯡꯗ ꯆꯪꯂꯣ ꯍꯥꯏꯔꯝꯂꯒ ꯈꯣꯃꯩꯒꯤ ꯁꯒꯣꯜ ꯑꯗꯣ ꯁꯪꯒꯣꯜꯗ ꯆꯪꯁꯤꯟꯗꯨꯅ ꯇꯨꯃꯤꯟꯅ ꯍꯤꯞꯈꯤ ꯈꯣꯃꯩ ꯃꯍꯥꯛꯀꯤ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯄꯣꯊꯥꯈ꯭ꯔꯤ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯍꯧꯒꯠꯅꯔꯛꯄꯗ ꯑꯇꯤꯌꯥ ꯃꯊꯛꯇ ꯅꯣꯡꯃꯗꯣꯟ ꯀꯣꯏꯅ ꯑꯃꯨꯕ ꯂꯩꯆꯤꯟꯅ ꯄꯨꯡꯀꯨꯞ ꯀꯨꯞꯁꯤꯜꯂꯤꯕꯗꯣ ꯎꯏ
ꯅꯣꯡ ꯃꯪꯕꯗ ꯃꯥꯜꯂꯒ ꯑꯗꯨꯃꯛ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯈꯨꯜꯒꯤ ꯃꯤꯌꯥꯝꯅ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯨ ꯀꯨꯌꯨꯝ ꯑꯃꯅ ꯀꯣꯏꯁꯜꯂꯝꯂꯦ ꯃꯁꯤ ꯄꯨꯝꯅꯃꯛ ꯈꯣꯃꯩꯅ ꯈꯨꯜ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕꯤ ꯑꯃꯠꯇ ꯆꯪꯉꯛꯄ ꯉꯝꯗꯅꯕ ꯇꯧꯔꯤꯕꯅꯤ ꯑꯗꯨꯒ ꯉꯔꯥꯡ ꯑꯍꯤꯡꯁꯨ ꯂꯥꯎꯕ ꯈꯣꯡꯕ ꯑꯃꯗꯤ ꯕꯨꯗꯨꯡ ꯕꯨꯗꯨꯡ ꯆꯦꯟꯕꯒꯤ ꯈꯣꯟꯖꯦꯜ ꯀꯌꯥ ꯑꯃ ꯇꯥꯏ ꯃꯗꯣ ꯃꯍꯥꯛꯅ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡꯕꯨ ꯇꯥꯟꯊꯣꯛꯄꯒꯤꯔ ꯅꯠꯇ꯭ꯔꯒꯅ ꯈꯨꯜ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯉꯥꯛꯅꯕꯒꯤꯗꯃꯛꯇ ꯊꯥꯗꯣꯛꯂꯤꯕ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯈꯣꯃꯩꯒꯤ ꯃꯌꯨꯝꯗ ꯈꯨꯜꯒꯤ ꯅꯍꯥꯁꯤꯡ ꯑꯃꯗꯤ ꯑꯍꯜꯁꯤꯡ ꯑꯗꯨꯁꯨ ꯂꯥꯛꯇꯨꯅ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯑꯁꯤꯕꯨ ꯍꯥꯏꯗꯨꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯪꯅꯔꯤ ꯈꯣꯃꯩꯅ ꯋꯥꯔꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛꯇꯤ ꯈꯨꯜ ꯑꯁꯤꯗ ꯀꯅꯥ ꯑꯃꯠꯇꯅ ꯆꯪꯂꯛꯄ ꯉꯝꯂꯣꯏ ꯆꯪꯂꯛꯄ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯅ ꯉꯥꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯤ ꯑꯗꯨꯒ ꯅꯨꯃꯤꯠ 18ꯅꯤ ꯍꯦꯛ ꯁꯨꯕ ꯃꯐꯝ ꯑꯁꯤꯗ ꯆꯥꯎꯔꯕ ꯂꯥꯟ ꯑꯃ ꯂꯥꯛꯀꯗꯧꯔꯤ ꯃꯗꯣ ꯉꯥꯛꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯁꯤ ꯍꯥꯏꯅꯗꯨꯅ ꯂꯩꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ 18ꯅꯤ ꯁꯨꯒꯗꯕ ꯅꯨꯃꯤꯠ ꯑꯗꯣ ꯃꯈꯣꯏꯁꯨ ꯂꯥꯟꯒꯤ ꯂꯥꯂꯣꯡ ꯇꯝꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ ꯅꯨꯃꯤꯠ 18ꯅꯤ ꯁꯨꯒꯗꯕ ꯅꯨꯃꯤꯠ 5ꯅꯤ ꯈꯛꯇꯃꯛ ꯉꯥꯏꯁꯜꯂꯛꯂꯤ ꯅꯨꯃꯤꯠꯇꯣ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯈꯣꯃꯩ ꯑꯍꯤꯡ ꯑꯗꯨꯗ ꯃꯍꯥꯛ ꯍꯧꯒꯠꯇꯨꯅ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯂꯥꯏꯔꯣꯟ ꯀꯌꯥ ꯁꯣꯟꯗꯨꯅ ꯃꯥꯏꯀꯩ ꯉꯥꯛꯄ ꯂꯥꯌꯥꯝꯁꯤꯡꯗ ꯃꯥꯏꯀꯩ ꯆꯦꯛꯁꯤꯟꯅ ꯉꯥꯛꯄꯤꯅꯕꯒꯤꯗꯃꯛꯇ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯖꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯂꯥꯏꯔꯣꯟ ꯁꯣꯟꯗꯨꯅ ꯈꯨꯜꯒꯤ ꯂꯧꯀꯣꯜꯂꯣꯝꯗ ꯃꯍꯥꯛꯀꯤ ꯃꯇꯥꯎ ꯁꯒꯣꯜ ꯑꯗꯨꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯇꯥꯎ ꯁꯒꯣꯜ ꯑꯗꯨꯅ ꯏꯇꯥꯎ ꯅꯍꯥꯛꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯁꯤꯗ ꯂꯧꯀꯣꯜ ꯑꯇ ꯂꯥꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯀꯔꯤ ꯊꯧꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕꯅꯣ ꯏꯇꯥꯎ ꯑꯇꯩꯒꯤ ꯅꯠꯇꯦ ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯂꯥꯛꯂꯤꯕꯁꯤ ꯑꯩꯒꯤ ꯄꯥꯡꯒꯜ ꯆꯌꯦꯡ ꯑꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯉꯝꯂꯤꯕꯒꯦ ꯍꯥꯏꯕꯗꯨ ꯆꯥꯡꯌꯦꯡ ꯇꯧꯅꯅꯕꯅꯤ ꯀꯨꯟꯖꯣ ꯉꯁꯤꯗꯤ ꯑꯋꯥꯕ ꯈꯔ ꯄꯤꯒꯦ ꯇꯨꯃꯤꯟꯅ ꯑꯗꯨꯛ ꯂꯩꯌꯨꯀꯣ ꯏꯇꯥꯎ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯀꯨꯟꯖꯣ ꯃꯍꯥꯛꯀꯤ ꯃꯐꯤ ꯃꯔꯣꯜ ꯂꯧꯊꯣꯛꯈ꯭ꯔꯤ ꯈꯨꯗꯛ ꯑꯗꯨꯗ ꯈꯣꯃꯩ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯣꯟꯗꯨꯅ ꯌꯥꯝꯅ ꯁꯥꯊꯤꯔꯕ ꯍꯤꯡꯁꯥ ꯌꯥꯏꯇꯝꯕ ꯐꯨꯠ 15ꯔꯣꯝ ꯋꯥꯡꯕ ꯍꯤꯡꯆꯥꯕ ꯑꯃ ꯑꯣꯟꯊꯣꯔꯛꯂꯤ ꯃꯁꯥꯒꯤ ꯃꯅꯥꯇꯣꯟꯗꯒꯤ ꯃꯩ ꯐꯤꯔꯤ ꯐꯤꯔꯤ ꯀꯥꯝꯂꯤ ꯃꯗꯨꯗ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯗꯨꯗ ꯁꯥꯡꯂꯕ ꯃꯆꯤ ꯑꯃꯈꯛꯇꯁꯨ ꯏꯟꯊꯣꯔꯛꯂꯤ ꯃꯗꯨ ꯄꯨꯝꯅꯃꯛ ꯎꯕꯗ ꯃꯍꯥꯛꯀꯤ ꯃꯇꯥꯎ ꯁꯒꯣꯜꯗꯤ ꯃꯅꯤꯡ ꯍꯟꯗꯨꯅ ꯍꯟꯗꯣꯛꯂꯤ ꯃꯉꯣꯟꯗ ꯁꯣꯛꯂꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯄꯥꯏꯗꯨꯅ ꯆꯠꯈꯤꯅꯕꯒꯤꯗꯃꯛꯇ ꯊꯧꯔꯥꯡ ꯇꯧꯔꯤꯕꯅꯤ ꯇꯟꯖꯥ ꯑꯗꯨꯃꯛꯇꯗ ꯈꯣꯃꯩ ꯌꯥꯝꯅ ꯍꯧꯅ ꯍꯧꯅ ꯅꯣꯛꯂꯤ ꯃꯍꯥꯛꯅ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯈꯨꯜ ꯑꯗꯨꯃ ꯄꯨꯡꯅꯤꯟ ꯅꯤꯟꯕꯒꯨꯝ ꯍꯧꯔꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯇꯥꯎ ꯁꯒꯣꯜꯁꯨ ꯀꯤꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯡꯗꯒꯤ ꯐꯅꯌꯥꯝ ꯁꯥꯡꯅ ꯍꯟꯗꯣꯛꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯈꯣꯃꯩꯅ ꯃꯍꯥꯛꯀꯤ ꯌꯥꯅꯨꯡꯗꯒꯤ ꯑꯔꯪꯕ ꯃꯇꯨꯝ ꯑꯃ ꯂꯧꯊꯣꯔꯛꯂꯤ ꯑꯗꯨꯒ ꯈꯣꯃꯩꯅ ꯍꯧꯅ ꯍꯧꯅ ꯅꯣꯛꯂꯒ ꯀꯨꯡꯖꯣ ꯂꯩꯔꯤꯕ ꯈꯨꯜ ꯑꯗꯣꯝꯗ ꯃꯍꯥꯛꯅ ꯂꯥꯛꯇꯨꯅ ꯂꯪꯈꯤ ꯑꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯄꯨꯊꯣꯔꯛꯂꯤꯕ ꯑꯔꯪꯕ ꯃꯩꯕꯨꯜ ꯃꯆꯥ ꯑꯗꯣ ꯐꯅꯌꯥꯝ ꯁꯥꯡꯅ ꯄꯥꯏꯔꯝꯂꯒ ꯇꯨꯃꯤꯟꯅ ꯃꯥꯡꯈ꯭ꯔꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯋꯥꯔꯤ ꯑꯁꯤ ꯑꯩꯅ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄ ꯋꯥꯔꯤꯁꯤꯡꯗ ꯀꯔꯤ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯁꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ